Yellow Furup Singi Marakta Aikoina napak tanaba sinbana yeknabana khudong chaba loue haina Federation of Yelhoumee thamnakli ngasildu pasigi Publicity Secretary Dr. Huirem Chai henbana khujek pidon thadoropa jail amada kuki singna mayum makai mai thadopi khraba mayum makai leitraba singna wana khangduna leiringai sangai festival ingnising kun kamanga pangthokpa yaroi haina haurokiba agitation da law and order ngagraba khonabada Manipur police ki IGP Temching Naga Sangba IPS Nanupi Nupak Haktana China Kanba Amade Kai Kumna Jariba Savagi MP Sana Jawbagi Get Manung agitation Tauba Si Tauba Sing Chain Sinki Haibagi Damakta Konungi Geta Jaglubagi Watok Amalai Masida Ikoi Miamna Community oina puthok social media platforms sing Facebook WhatsApp group sing da tawning da bakaya uba fangle masimak community singi marakta achoba misunderstanding ama lagna bagi wasak piri thokleba thodu asi police department ki IGP na Rajya Sabha ki MP ga ani gi marakta tongna ba thabak ni thodok asi ga mailena na police department ki oina achum aran thidok tuna logi matung inna wayal chathaka dabani masida organization amatana magi community gi mi so e haiduna Kangkat nabagi thabak asi khudakta lep naba Federation of Yelhoumee gi maikaidagi thamjari yamna masida matam sangna amata oina hingminaragliba Yellow Furup Singbu kayarak hanna manung amadi mapangi phataba policy kayana divide tawduna lakli masi makna ngasisu aikoi masen gi marakta achoba mami amata duna leire masibu punsin naba Federation of Yelhoumee na chahi khara gi mamangdagi Ching amari tamgi mafam kaya da mifam kaya pangtukuna lakli yamna tapna ingna sagatliba I mari gi oiba achet palipuna si amuk hana thadatnaba Yellow Furup amatana sinbiroidabani aikoi puna hingminabani puna hingminadabasu yaroi aduna machet makai taba thabak kaidawngada tawoidabani haina jail aduna hairi